Laibak asigi tungi mirol oihagudoriba angangsingbo masa mau phanba khak natana makhoigi fangpham topa hak sing mapung phana phangangadabani haina Congress Legislature Party CLP leader Okrami Bobina Pangthokhre wafam masing asi BT Road laiba Congress Bhavan pangthokiba India gi ahanba Prime Minister Jawaharlal Nehru gi chama kuntra taruk suba mapok numit pallan thorumga mari leinana phongdokhibane Manipur Pradesh Congress Committee MPCC na shinduna party asigi lusingba kaya saruk yaduna Jawaharlal Nehru gi murti da laishu katuna ikai khumnaba utkiba thoramaduda CLP leader o ibobina makha taraduna Maning Tambar India ama oina ba honabada Mahatma Gandhi gi matung induna leba asigi achauba thawai kaya puramba architect of modern India Mingthon Pangkraba Lusingba sina pamjaramba manglan ama oina leba asibu sinaram gadoriba tungi mirol oihau gadoriba angang singbo masama u fahanba khak natana makhoi gi phangpham tokpa hak sing mapung phana phangan gadaba amadi matam pumna makta right to education free and compulsory education phangan gadabani haiki Masida natana lusingba sina laiba asigi honaramba thabak sing asigi mirolna kawba chumnoi haiba wafam sim phongdokhi Gumna makna laikhidraba mahapurushi mafamda ariba sadhanjali kachadra mapung oibadi akoi party gi haiba tare akoi party gi di mana mangjeramba mangdo akoi na thabak oina onthokna ba hotnabada akoi Congress Party Congress karmi akoi khudingmaki daita lei Pandit Nehru ki mapok chama kunthar suba mapok numit ki parni mari leinana wafam khrashi thamjabani